ꯃꯑꯣꯡꯗꯣ ꯑꯗꯨ ꯇꯧꯔꯛꯀꯅꯣ ꯃꯐꯝꯁꯦ ꯑꯩꯒꯤ ꯊꯣꯡꯒꯥꯟ ꯑꯩꯅ ꯏꯪꯅ ꯇꯞꯅ ꯀꯦꯕꯗ ꯌꯦꯜꯂꯛꯀꯅꯨ ꯑꯦ ꯃꯁꯤ ꯃꯑꯣꯡ ꯑꯃꯅꯤꯁꯦ ꯑꯩꯉꯣꯟꯗ ꯆꯤꯡꯒ ꯈꯨꯝꯒꯦ ꯇꯧꯔꯗꯅ ꯇꯥꯃꯣ ꯉꯥꯏꯈꯣ ꯀꯩꯗꯧꯔꯒꯦ ꯊꯦꯡꯉꯤ ꯂꯥꯛꯑꯣ ꯇꯥꯃꯣ ꯃꯐꯝꯁꯤꯒꯤ ꯏꯪꯅ ꯂꯤꯔꯤ ꯁꯤꯠꯂꯤꯕ ꯅꯨꯡꯁꯤꯠꯁꯤꯅ ꯋꯥꯈꯜꯁꯦ ꯌꯥꯝꯅ ꯏꯪꯍꯜꯂꯦ ꯑꯉꯥꯡ ꯎꯈꯤꯅꯤ ꯅꯪꯒꯤ ꯔꯣꯃꯥꯟꯁꯇꯣ ꯀꯣꯟꯅ ꯇꯧꯔꯣ ꯊꯣꯏꯊꯥ你可以的，嘿！哎，这是了。ꯑꯩ ꯁꯧꯔꯕꯗꯤꯅꯦ ꯑꯩꯅ ꯁꯦꯠꯂꯤꯕ ꯐꯅꯦꯛꯁꯦ ꯅꯪ ꯅꯃꯥꯏꯗꯨꯗ ꯀꯨꯞꯀꯅꯤ ꯅꯪ ꯀꯩꯒꯤ ꯂꯥꯏꯅꯣ ꯌꯦꯡꯗꯣꯏꯁꯦ ꯗꯣꯛꯇꯔꯅ ꯀꯩꯁꯨ ꯇꯧꯔꯣꯏꯁꯨ ꯍꯥꯏꯔꯦ ꯑꯁ ꯅꯣꯏꯕꯨ ꯃꯁꯥꯗ ꯐꯖꯅ ꯄꯣꯊꯥꯜꯂꯁꯨ ꯍꯥꯏꯔꯤꯕꯅꯤ ꯅꯣꯏꯅ ꯀꯩꯅꯣꯝ ꯍꯦꯛ ꯇꯧꯕꯒ ꯂꯥꯏꯇꯤꯟ ꯇꯥꯃꯣ ꯁꯨꯝ ꯆꯨꯝꯅ ꯌꯦꯡꯊꯣꯛꯁꯤꯅ ꯍꯥꯏꯕꯅꯦ 能干完了。